Sahi taruki nupi macha ama pornographic clip yengu yadabage nungna thomaga hatkhrei. Hauki balaibak pokpa numitta Assam ge Nagaon district ta masagi sahi taruk khakta ngairiba nupi macha ama pornographic clip yengu yade haibagi damak sahi nipan dagina taraga mathoi faubagi manungda leiba angang ahum yauna sahi mapung pharaba miyoi amaga makhoi mari changduna nungna thomduna hatkhrei. Thogdoktuga mari leinana angang ahum adu yauna makhoi mare yumsa kaisa numitta phagatkrei. Police ki report matungina mara lairaba ngang ahum adu porn addict ni loina na faraba chahi mapung pharaba miyoi adusu mara lairaba ngang ahum ge manungdagi amagi mapane miyoi asisu porn addict ni haide thogdok adu hauki balaibak pokpa numitta victim nungna thombadagi yamna thina soktuna gyan tadana toilet amada taraga leiramkhibane. Victim adu police na laukhalaba matung hospital da pukhatuna laikanana bhonabada laikanaba ngamdana laikhidabani haide. Parikya matam chana pangthoktabana Manipur government ki thabak lobada mi kaya ningba kaina re. Education department na Hindi gi oza lobada mi kaya yawba yaroi dawre. Manipur government ki education S department na Hindi primary teacher chamri ga nifumapan lognabagi damag tha asigi taraga mangada notification thokraba candidate kaya de COVID-19 na maram oiraga parikya matam chana pangthok pidaba masung promotion pidaba na maram oiraga department asina piriba eligibility criteria asi sudabana ningba kaiba kaya yawre. Manipur government ke education S department na Hindi primary teacher unreserved saniga kuntaruk OBC maitai yangkhiga taruk OBC mitai pangal taraga nipan OBC others ane schedule caste nipan amasung ST chamaga kuntra mapan lawnabagi damak tha asigi taraga mangada notification thokhe. Notification aduda matam amakhaktage komthokpo oina TET parikya pass tawdrabasu recruitment asida apply tawba yahalle adubu professional qualification ge eligibility criteria asida yauba VET natraga masiga manaba natraga Hindi shiksha paragat natraga DLED pass tawba candidate sing oigadabani haina pire adubu laibak asida COVID-19 laisat laikhibana maram oiraga Hindi shiksha paragat amasung DLED ke aroiba chahi gi parikya ase matam helaba phauba ngasi phauba pangthoktana laibana candidate kaya recruitment asida apply tawbagi khudong chaba phangdre haire. Pausi asida candidate kharana phongdorokpa matungina Hindi shiksha paragat amasung DLED ki aroiba chahi gi parikya ase haukiba chahi dagi hauraga pangthoktana lakle. Masina maram oiraga aroiba chahi gi parikya piduna government na pangthokodoriba recruitment ke parikya ase saruk yaba ngamdrai. Candidate sing asina hai India government na amasung Manipur government na maruoiba parikya kaya online da pangthokpa natraga promotion pikhrei. Madugi manungda class 10 class 12 na chingba maruoiba parikya kaya su promotion pikhrei adubu Hindi shiksha paragat natraga DLED ki aroiba chahi gi parikya ase de chahi gi oina parikya pangthokpagi matam helabasu online da parikya pangthokpa natraga promotion pibagi wafam laite. Ngasi phauba parikya ase pangthokpagi matam leptre masina maram oiraga education department na Hindi primary oza lawnabagi damak recruitment tawriba asida apply tawba yadabane. Candidate sing aduna hai education S department na Hindi primary oza lawnabagi damak pangthokodoriba recruitment parikya asigi damak form thajinbada Hindi shiksha paragat natraga DLED parikya pidriba candidate sing form thajinbada yaba pide. Maram aduna state asida lariba tongan ba government na sakhanglaba mahiloisang sing asina pangthokadaba parikya sing ase atenba matamgi manungda pangthokpa yanaba mari lenaba department na sinbigadabane natraga mahiroi singna mamangda pikiba performance yenglaga promotion PBU. Amaromda education S department na su hairiba candidate sing ase recruitment parikya asida apply tawba yanabagi damak Hindi shiksha paragat natraga DLED aroiba chahi gi parikya pidriba candidate sing apply tawnabagi ayaba PBU natraga hairiba parikya sing ase pangthoktuna fal laukthoktriba phauba recruitment parikya ase yaithokpiyu. Masi natrabadi candidate kayana masagi phangpham thokpa hak phangba ngamdabadagi ningba kaiba thogdoksing mayoknarakpa yai hainasu candidate sing aduna makha tari. Moreda pusinaba thaurang tawramba sagol mapanga konana miyoi mari fare. Tata DI amadi truck amada haptuna more tamna punaba honaramba sagol mapanga konana miyoi mari Tengnokpol police na Imphal more lambigi lokchaw manaktagi fare haire. Pawasina hai sagol sing asi tata truck registration number MN07D 3192 amadi Tata DI registration number ML07A 6692 da Sorakaran sidagi
मोफेरजुद्दीन की मचानुपा बहाउद्दीन सही 39 नहा तोंबगी मचानुपा हाफिजुद्दीन सही 94 कौब मियोय अनीना पुरखिबने लोइनना सगोलसिंग अदुबु सेननब पुनेगे नारायण गांव खाइरे अलीदगे रामचंद्र बिमन के मचानुपा सचिन रामचंद्र बिमन सही 38 राजस्थान के नागौरदगे अरादिन खान की मचानुपा सदाम हुसैन खान सही 30 कौबा नन मणिपुरी अनीसु केयर टेकर ओइना लोइना रखे मखोइदगी कक्सिंग वेटरनरी हॉस्पिटल की वेटरनरी ऑफिसर एस ब्रोजेंद्रोना खुयेक पीबा सगोल मापन असिगे फिटनेस सर्टिफिकेट अमसु यावरमखे सर्टिफिकेट असिगी मतुंगिना सगोलसिंग असे कक्सिंग डिस्ट्रिक्ट की मनुंग चन लैबा सिक्किम विलेज दगे जामखोगिन कौबा मियोय अमना मोरेदा योगनबगिदमक सेकमाजिनदगी पुरकपनी हाइदे पुलिस दगी फंगबा पाउगी मतुंगिना फारबा मियोयसिंग अदु वहंग पहंग चथबा मतमदा सगोलसिंग असे दिल्लीगे गाजियाबाद तगी पुरकपनी हाइना फोंदोरखी हाइदे मखा ताना वहंग पहंग चथनबा टेंगनोपल पुलिस स्टेशन की कस्टडीदा मखोय मरीमक थमले हाइरिबा सगोलसिंग असे मणिपुरी पोनीरा हाइबदु खंगदोकनबा वेटरनरी डिपार्टमेंटना टेस्ट तौनबा थबक पाइखतपा हौख्रे हाइरे अदुम ओइनमक हौखिबा कुमजा 2016 की डिसेंबर 19 मणिपुर लेंगांगना थोखिबा गेजेट नोटिफिकेशन की मतुंगिना मालेमदा ममिंग लेरबा अमदि मुतखिबा याबगी अकीबा लेरबा मणिपुरी पोनी असे कन्नबगिदमक मपान लैबाकसिंगदगी मणिपुरदा अतोप सगोलगी मखलसिंग पुसिलक्तुना योकपा अमदि चारौ मौरोंग हनबदा अथिंगबा थमले मसिगिसु मथक्ता मणिपुरी पोनी सिंगबु अतोप स्टेट नत्रगा लैबाकसिंगदा थादोकपदसु लोगी ओइबा अथिंगबा कयामरुम थमलिबने असिगुंबा अथिंगबा कया असि लैना लैना मणिपुर लेंगा के वेटरनरी डिपार्टमेंटना सगोलसिंग असि पुथोक पुसिन तौबा यानबा मतौ करमना फिटनेस सर्टिफिकेट पिरमलिबनो हाइबसे अचौबा वहंग अमा ओइरकले मसिगिसु मथक्ता मणिपुरी पोनी की मसिंग असे 50 फाउबा सुना लैतबना मरम ओइरगा सा मखल असे क्रिटिकली इंडेंजर ओइरे हाइना लाउथोकपिनबा मियामना तक्सिनदुना लाखिबने हौखिबा कुमजा 2012 ता पांगथोखिबा 19 सुबा क्वीन क्वेनल लाइव स्टॉक सेंसस की रिपोर्ट मतुंगिना मणिपुरी पोनी असी सुपनगी मसिंग लिसिंग अमगा चामगा अमा खक्तमक ngaire हाइबदगी कुमजा 2013 दा इंडेंजर ब्रिटनी हाइना स्टेट लैंगांग लाउथोखिबा लैख्रबने सगोलसिंग असिबु मोरे तमना पुसिलिबा सिगे चपचाबा मरम हौजिक फाउबगी ओइनदि खंगबा ngamdre मोरेदा सगोलगे सनफम निंगथिना लैतबना मरम ओइनदुना अरोनबा लंबीदा मयाई काबा पोट पुथोक पुसिन तौबदा सिजिननबगिदमक पुरीबरा हाइबा पुलिसना थिजिनबा हौख्रै नोंमै ललोनबा अमा फारे मयांग इम्फाल पुलिस स्टेशन इम्फाल वेस्ट डिस्ट्रिक्ट पुलिस कमांडो अमदे असम राइफल लोकताक बटालियन की अपुनबा टीमना ngarang nungthil pung 3 rom taba matamda mayang imphal konuma konjindo operation chathabada nongmai lalonba miyoy ama fare पुलिस की पाउना हाई फारबा मियोय अदुगी ममिंग एमदे ताबारक चाही हुमपुगा हुमदोय अपोकपा लैखिद्रबा एमदे तुरा कौवे मयांग इम्फाल पुलिस स्टेशन कोनबा कोनुमा कोंजनदगिने अकंगनबा पाव अमा फंगबदगे कंबाइन टीम अदुना ऑपरेशन दा महाक ngarang mayumdagi फाबने फारबा मियोय असि हानदगे तानादुना लाकपने महाकु वाहंग पाउंग चथबदा महाकना ममांग सहिदा एके राइफल नोंमई अनि लालौलुप अमदा योनख्रे हाइबा खंगबा ngamle मियोय अदु मखा ताबा लोगी ओइबा थबक लौखनबा मयांग इम्फाल पुलिस स्टेशन दा सिनख्रे हाइरे अरोइबदा ताबिरिबा पुमनमकपु थागतचरी।